jungle. ꯑꯍꯥꯟꯕꯃꯛꯇꯗ Story Collection ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯡꯖꯥ ꯑꯁꯤ ꯐꯥꯎꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ Audio clip ki first generation copy pikhatlaknaba Supreme Courtna petitionerda khanghankhre1 Manipur gi hanagi Chief Minister N Biren Singha gi ni haiba leak oirakiba audio clip adugi mapung fawa first generation copy pikhatlaknaba petitionerda Supreme Courtna khanghankhre1 ngasi Supreme Court ki Justice Sanjay Kumar na luchingba bench da case asigi hearing chathaki leak oirakiba audio clip aduga mari leinana hauzik faubada chap chaba forensic report ama pibangamdana leiri karigidamakta Manipur gi irangi matangda leak oirakiba audio adugi mapung faba clip adu forensic ta thadribano haina Supreme Court na petitioner da hangladuna petitioner oiriba kuki Organization for Human Rights da audio clip adugi first generation copy adu pikhatlaknaba khanghanki ngasi chathakiba hearing aduda Justice Sanjay Kumar na hai Englishing aniga kulhumdoi dagi haurakhiba Manipur gi kangluk ki irang aduga bani leinana Manipur gi hanagi Chief Minister N Biren Singha gi leak oirakhiba audio clip adugi copy dagi hanjinna copy tawraklaba copy amabu forensic lab ta asengba khangdoknaba thaba haibasi wahanthok laite evidence adubu test tawnaba haiba khudingi copy tawthoklaba copy ama tharakpa asina evidence adugi achumba asengba adu manghali petitioner oiriba kuki Organization for Human Rights ki maikaidagi Manipur Police na forensic analysis ki damakta mapung fadaba amadi aranba clip tharaki haina court ta thamki organization asigi council oikiba advocate Prasanta Bhushan na audio clip adugi first generation copy adu pikhatlaknaba yengsinjage masigi mathakta original device adu pikhatlabadi recording tawriba misak adugi masak khanggadaba oibana hauzik fawba sinarakpa leitri haina thamki State of Manipur amasung center gi maikedagi additional solicitor general Aishwarya Vatina recording adu test tawba amadi report sembada forensic lab na chayol taruklom changani haina thamki National Highway da free movement laihanaba thakiba PIL gi hearing chathakre Manipur gi National Highway singda free movement laitriba asigi matangda Manipur High Court ta thakiba PIL amangarang hearing chathakre hairi petitioner gi council oriba advocate Maihobam Rakesh Singh na thadorpa chirol amana hai Englishing ani kulhumdoi gi me thadagi haurakhiba kangluk ki irang na maram oiraga tampak amasung chingi marakta buffer zone thamduna state asita lairiba National Highway number 2 National Highway number 37 amasung Asian Highway 1 da tampakta khundariba furup amana fauduna chatpa ngamdri masi India ki constitution na piba fundamental rights bu hakthengna na khongaungna bani haina PIL aduna palli ngarang chathakiba hearing aduda petitioner gi maikaidagi senior counsel gi maikaidagi miyamna thengnariba awaba asi yenglaga athuba matamda judicial gi oiba mijeng changbiu haina thamki court na central government na thamlakhiba wafamadu record tawbaga loinana respondent number 3 GOC 57 Mountain Division gi maikaidagi affidavit file tawraknaba jail ani gi matam piki pukhalakiba isu asigi matangda lokhalakpa akupa action taken report ama Manipur state na pikhatlakni haibagi thazaba piki matter asida respondent oiriba ataidasu piriba matamgi manungda makhoi gi pleading sing adu loishnaba khanghanki karigumba pleading sing thintarakpa tarabadi court ta lairiba record amadi submission sing da yumfam oiraga matter asigi proceeding makha chathagani haina court na thambaga loinana matter asigi mathangi hearing me mangada chathanaba matam lepki hairi Miyam gidamak akhanaba pausing amuk puduna lakchage Story Collection tabiriba pumnamakpu thagachari Credit mode mai thanba yararoi State asida matam khara internet service kaklingaida smart prepaid meter operation sing credit natraga friendly mode ta mai thanba yagani haina April 3 ta thokiba notice adu makhata na chatnaroi haina Manipur State Power Distribution Company Limited ki cherol amana hairi
MSPDCL की General Manager Commercial NG Kiran Kumar Singh na thokpa cherol amada state asida internet service yarabanina negative balance laklabadi automatic oiba disconnection ki thabak lakliba me mari dagi chatnaba hauragani hairi negative balance lakpadagi disconnection tawbadagi ngakthoknaba smart prepaid meter consumer singna matam chana recharge tawbiu hairi Manipur gi irang STPO anan hatpada lagtuna ba yawba nupa amasu NIA na fare Moreda kuki singna matam kaktaba total shutdown lauthokre English singani kulhumdoi gi medagi haurakiba Manipur gi Kanglup ki irang gi manungda kuki militant singna attack chathaduna STPO more chongtham anan mihata hakthengnana lagtuna ba yawbani haiba nupa ama NIA National Investigation Agency na fare hairi faraba nupa adugi maming Otkothang Vaite alias Othang Vaite Kawi More Ward number 7 Kanan Bank Dagini Mahak Kanan Bank ki Village Authority ki Chairman Oirami Hari NIA na Thadorokpa Cherol Amana Hai English Singani Kulhumdoi gi October 18 Kuki militant singna Nongmai kapsin duna chatharakhiba attack More gi STPO Subdivisional Police Officer Chongtham anan laikhidaba thodok kamari lenana NIA na case ama lokhatuna chatharakpa investigation gi saruk ama oina Otkothang Baite More Ward number 7 dagi faki Kuki militant singna More da leiba Sunrise Playground da leiba police team ama da chathakiba attack adugi lautuna bada Otkothang Baite hakthengnana saruk yakhiba misak amani hairi Kuki militant singi attack aduda STPO More Chongtham Anand Singgi Pukta nongmai maru ama panbadagi laikhidabani Thogdok aduga mari leinana More police na case ama laukhalaba matung case adu English singani kun mari gi March ta NIA da sinarakhibani Thogdok aduga mari leinana NIA na chatharakiba investigation gi saruk ama oina attack adu da chenaba kamginthang gangte koba amasu fakhre case asiga mari leinana makhata na chenaba singfanaba investigation chathari hairi Amaromda More Ward number 7 Kanan Bengi Hanagi Chairman Oiramba Otkothang Baite alias Othang Baite bu NIA gi team amana fakiba adubu yaningdaba phongdoktuna More town manungda leiba dukan sing khudakta thong lonaki Technopal da su kuki nupi singna ngasi ayuk More dagi thorakpa AR gi Casper fawba yawna AR gi kari sing khamduna check tawki NIA na Othang Baite bu fakiba adu kari maram gino haiba khangmangamdri hairi Othang fakibagi mayokta ngasi numidang loudspeaker sizinaduna Miam Kombagaloina More Police Station Mamangda Kuki Nupi Singna Famjinduna protest tauki security ki thawong adubo yaning daba phongdoktuna ngasi ahing nongyai National Highway 102 Imphal More Lambi amasung More Town yauna matam kaktana total shutdown lauthokre hairi Panba yabadi lautuna bamanba maung amada MPS officer anan buhat kiba case asigi prime accused ni haiba ex-serviceman Assam Regiment Philip Khaikholal Khongsai amasung mihat asida lagtunubagi maralda Hemkholal Mate kauba ama yauna mi kharasu fagat kiba laikhrabani adumakbu Philip Khongsai amasung Mate asi NIA gi special courtna bail pi khibani